Akasbani Imphal, Wahengbam Rajesh na pau pajari, ahanbada maroiba pau. Leibagas na ngasi Bharaki ahanba Uparashtrapati Dr. Sarvapalli Radhakrishnan ki mampok numipu, Ozagi numit aina pangtok nari. Rashtrapati na Manipur ki koijam masasanada National Teachers Award kusin nakre. Manipur dasu Ozagi numit paksan na pangtok naki, Oza Nipanda State Award amasung College Nipanda Manipur State Award for Educational Excellence kusin naki. None जिला की चीफ मेडिकल ऑफिसर डॉक्टर अजिन मरिंगमई हारी जिला असिदा हेपाटाइटिस की केस खुदोंथिनाय की फिबमदा हेंगलकली केंद्र सरकार ना चीन कुकी नार्को टेररिस्ट ग्रुप सिंगा सस्पेंशन ऑफ ऑपरेशन की मतम सांगदोखिबबु लुप क्याना यानिंगदब फोंगदोरकली अमसुंग जीएसटी की रेट हंथलपगी खोंगथांग असिना मिपुंग खुदिमकी सेल थुंगी पोलुम हंथलगनी हारी Laibag asina ngasi Ozagi numit pangthokli numit asi Bharat ki ahanba Uparashtrapati amasung anisuba Rashtrapati oiramba amadi educationist Dr. Sarvapalli Radhakrishnan ki mapok numipu ningsingduna Oza punamukui ikai khumnaba utpoina numit asi pangthokpani mapungoiba thoram naidrida pangthoktuna Rashtrapati Draupadi Murmu na laibag asi ki khwaidigi phaba Oza singda National Teachers Award piduna ikai khumnaba utki Thauramduda wangangbada Rashtrapati Draupadi Murmu na hai nupi macha singda khwaidigi phaba makhalgi shiksha pibana nupina lamjingba chakot khongthang yangsil hanbagi khwaidigi kanaba pambaini National Teachers Award yenthokloba matung thoromduda tinkiba miyamda wangangbada Rashtrapati nai nupi macha singbu shiksha piba haibasi khwaidigi mangjil thaba thokdang oigadabani mangnai isa nupi singda shiksha piba haibasi imung manung khunai amasung leibak asi chakot hanbagi mamal naidraba dani haukiba sei khara asida awang bathaki mahi tambada nupi macha gi masing chang wangna hengalakpa ubada Rashtrapati na nungaiba phongtokki बालिकाओं की शिक्षा को सर्वाधिक महत्व दिया जाना चाहिए। बेटियों की शिक्षा में निवेश करके हम अपने परिवार, समाज और राष्ट्र के निर्माण में अमूल्य निवेश करते हैं। आधुनिक भारत की निर्माता विभूतियों में सावित्रीबाई फुले का नाम स्वर्णाक्षरों से हम अंकित किए हैं। 19वीं सदी में उन्होंने बालिका विद्यालय की स्थापना की। वो एक क्रांतिकारी कदम था। आधुनिक भारत में स्त्री शिक्षा की आधारशिला रखने वाली सावित्रीबाई फुले जी की स्मृति में मैं उनको सादर नमन करती हूँ। Leibag asigi oina khangalaba Oza nifu mangada lemjeningai oraba National Teachers Award lisingani kurmanga khusin naki National Teachers Award phanglaba singi manungda Manipuri ge koijam masasana yauri mahak Imphal West ki gari makha lekai Upper Primary School ge headmistress ni mana phanglaba koijam masasana na Akasbani Imphal da hai hauji school lasida mahak head in charge oina puri pre nursery ge class 8 phaw gi mahiroi marfudra mari khak leiba school asida new education policy gi chana kanglong gi matungina mahiroi singda afaba magul leba shiksha piri mahakna hai आईगी ओजाओ बगी प्रोफेशन दा चैलेंजेस ती स्कूल की लेवल दा और कोई होना थोपगी लेवल दा सुहाई तारे को चैलेंजेस में आममदि थेंगने अदुबु चैलेंज अमा आईगी स्कूल की ओइना थेंगनदगी बदी गवर्नमेंट स्कूल की माइकैदा मयाम की मीटिंग से खरा हंथना लेबसे हाना दुगी चैलेंज से थेंगनगी अदुबु आइना मदि अखोइगी ओजासिंगा कन्न होना थोलगा मदुगी चैलेंज से ओवरकम तौनबा कन्न होना आइना ngasi phangjarib award asigi credit se mama baba madi family da pijaninge ani subada aiga स्कूल सिबु फगतनबा वर्क तौमिनरिबो ओजासिंग पेरेंट्सिंग अमदी गार्जियनसिंग दा पिसु पिजनिंगे अदु अहुम सुबदा अखोई डिपार्टमेंट ऑफ एजुकेशन एस कुसु थागत पफुंगदोक जनिंग Srimati Koijam Masasna National Teacher Award Sing ani kurmanga phanglakpada BJP lusingba nongthomam biren singna thagatpa phongdorokli maki honajaban amadi mahiroi singi yaipa thaurangi damak kathokpaga loinana awonba puraknaba lawriba thogdangbu thagatpa phongdorli mahakna mana asi phanglakpana Manipurbu hena chauthok halle Ozagi numit Manipur su ngasi paksana pangthoknaki mapungoiba thoram Rajya Sarkar na sinduna Imphal gi Palace Compound da leiba City Convention Center da pangthoki Rajya sigi Oza singda State Teachers Award piduna ikai khumnaba utpa amasung Dr. Sarvapalli Radhakrishnan gi photo da leikapana thoram adugi mapungoiba saktam oiki Ozagi numit thoramda Oza Nipanda State Teachers Award amasung College Nipanda Manipur State Award for Educational Excellence lisingani kunmanga piki masigi mathakta TG Higher Secondary School ki principal Srimati Binita Devi Alangmamda school lasina kumsi sahigi Higher Secondary parikha da topper sing puthokpa amasung school lasigi parikha gi fall yamna phajabagi damak memento amasung appreciation certificate piduna ikai khumnaki
ngasigi thauram aduda wa ngangbada raijagi chief secretary Dr. Punit Kumar Goel na hai ojasing ngasi loksingi mangal piba khaknate lamsat sajat sembiba minungsi amasung thauna pohliba misaksingni Chief Secretary na hai National Education Policy lisingani kun asina siksagi lamda naha singbo hena sakti piduna malenga changdanaba yaba thaurangni mahang na hai In a society as diverse as ours, teachers play even greater role. They are the bridges across differences, the builders of harmony, and the cultivators of peace. In today's fast-changing world, new technologies and ideas are reshaping the future every day. National Education Policy 2020 envisions an India where education empowers youth to not only compete globally, but also think ethically, creatively, and sustainably. To realize this vision, we look to our teachers for their guidance and commitment. Thauram aduda Principal Secretary Higher and Technical Education Sri R.K. Dinesh Singh Sabhabati oiki Amaromda Gari Makha Lekai Upper Primary School ge Headmistress Oiribi Koijam Masasnada Lemjaningai Orba National Teachers Award Lisingani Kunma Pirapada Kaisampa Thiam Lekai Development Committee na Thagatpa Amasung Nungaiba Pongdorokli First Base Manipur Agricultural College Alumni Imphal na Sinduna Lamphel Patalaiba Institute of Cooperative Management ICM dasu Ozagi Numit Pangthoki Numinasi Manipur State Sumang Lila Council na susinduna ngasi Imphal gi Iboyama Sumang Lila Sanglen na Pangthoki Palan Thoram masiga Marilenana Sanakya Ibotombi Haurakchanggi Mapok Kumon Thoram su Pangthoki Ozagi Numit Thoronga Marilenana Raijapal Ajay Kumar Bhala Manipur Bidhan Sabha gi Adaksa Thoksom Satyabrat Singh Hanagi Mukhyamantri amasung BJP Luchingba Nongthomam Biren Singh Hanagi Shiksha Mantri T.S. Basanta Kumar Singh Kendra gi Hanagi Shiksha Rajya Mantri Dr. R.K. Ranjan Singh na Oza Singh gi mafamda yaipa paujel pirakli Science Teachers Forum Manipur Linkakibagi Yankai Suba Kumon Thorom amasung Forum Masigi Golden Jubilee Celebration Lisingani Kunmanga gi Curtain Rising Thorom ngasi Tagel Patalaiba Science Center da Pangthokre Thorom adu forum asigi President NG Keso Singh amasung Vice President Singh Nabakumar Yumnam amasung CIS Mobi Singh na punna President Member oiki Bharat ki Hanagi Rashtrapati Dr. Sarvapalli Radhakrishnan amasung Science Teacher Forum Manipur gi Laikhraba Thaupu Singh amadi member Singh gi mapamda Laisu Katpa Founding Member Singh Patron Member Singh amasung Hanagi Thaupu Singh da Lengyan Pi Khudol Tamba amasung booklet phongmana Tharom adugi mapungoi ba saktam oiki Paugi marakta na break ama Maibam Sagaicha Singi Pauzel Lakliba September gi tarik taret Langban gi Purnima Nongmaijing Numita Ayuk Pung Taruk Tagi Mapal Phauba Laima Pokom da Laiba Ibudhau Ibendhau Apokpa Apokpi Anigi Laithong Hamzagani Maibam Sagaicha Singi Isa Isu Sada Nauda Nizaba Numit Oibana Ngamzaba Hairang Lerang Kachaduna Thongni Zaunaba Pauzel Pizari Maibam Sagai gi Oiba Calendar Amasu Hongzaduna Mayamda Phanganjagani Pauzen Jariba Apunba Maibam Sagai Saukhatlu Tabiriba Pausi Akasbani Imphal Degini Let us break it down haiba hiram the World Hepatitis Day lisingani kunmanga thorom None Primary Health Center da pangthokre National Viral Hepatitis Control Program None District Manipur na sinduna pangthokiba thorom adu wangang bada Jila asigi Chief Medical Officer Dr. Ajin Maringmai hai Jila asida hepatitis ki case kudong thingai pibam de hengalakli maramaduna miyamna hepatitis ki test togduna liver nabra haibadu khangtokpagi tangai padaba lei Mangnai hepatitis leibra haibadu khangdoknaba test tawagi khudong saba asi Hakselgi institution singda lemna pangali Thaurongi saruk amo oina Longmai Bazar Borta hepatitis ki screening camp amasung laina asigi matangda miyambo hena khanganabagi thauram ama pangthokki Sin Kuki Narco Terrorist Group Singa Kendra Sarkar ga suspension of Operation Su Yana Warol Matam Sangdokiba Adubo Coordinating Committee on Manipur Integrity Kokomina Kanna Yaning Daba Pongdorokli Lub Asigi IPR Subcommittee Convener Laikram Jentana Tadoropa Cherol Madhai Lub Asina Terrorist ki Thawong Amasung Hingsagi Oba Thawong Kaya Satharabasu Su Yana Warol Sahito Wahaibasi Manipugi Yalomi Singi Swartagi Mayoktani Maramaduna Kendra Sarkar na Loriba Kongtang Asi Kokomina Yaba Ngamloy
Federation of Civil Society Organization Fox nasu thorang asi kan yaningdaba phongdrokli loop asigi Information and Public Relations Secretary Neris mangang thokpa cherol amadhai kuki militant singa kuyek binaduna suspension of operation su amuhana sahi amaga sangtokkiba haibasi Manipur miyagi apambagi mayoktani hairiba thorang asi Griha Mantraloina amuhana yengsingadabani nakalamaromda kuki jo council National Highway 2 Imphal Dimapur lambida athingba amadi apanba leitana sathok sin tawbada yare haina Griha Mantralogi Maikaidagi Lautorkib asi Laibak Tibani. Ngarang suspension of operation sugi yanar warol sahi tawnukiba adu Peace and Integrity Committee Kiamgai amadi all Kiamgai nupi chaukat thorang lupmasu kanna yaningdaba phongdorakli. Manipur matam kuina urudraba matum lamlaki samu amuk hana uba phangle hairi. Kamjong jilagi manung chanalaiba chahong kulen amadi chakrik Sianggi mapamsingda lamlaki samu mari miyam na ngarang uba phangi masigi matangda Akashbani Imphagi ukrul paumigi akhanaba paudam ama Shamu asi matam amata Manipur da leiramrasu hujikte leitabaki amuk hana Manipur da shamu ubase angakpa ama oin lauki angakpa makti nati Kamchong zila dati shamu asi atum thangna tuna le according to Kamchong district administration sources into Myanmar border ki umang dati shamu asi atum thangna ye hai kumshi shu porter manakta leipa Kamchong zila ki khunsing dati shamu asi thangna ba ki paul le machine kayamak no haibadi khangti oirashu ashum haina Manipur da shamu amuk uba phangrisi afaba khutamni sina utpati Manipur da umang leire haina utki Akashvani Imphal ke paukitamak ukhrota ke sothing shimre Akashbani Imphal gi pau tabiri GST rate hantarakbabu mayam punna chawkhat minanabagi maikaida khongthang amani haina yum pubi nupi sing mahiroi sing amasung lomi sing na taramna ogli khongthang asina mipum kudimaki sel thungi polum hantalagani hairi Mumbai gi yum pubi nupi amana imung manungda sinaba polum singi GST hantarakpa adu taramna ogladun hai masi yum puri ba singi damaktadi achowa khudol amani masina makoigi imung manung pubagi thabakta hena khudong saba lehelagani mahi tambagi polum singda lawba GST hantarakpa adugi damak kendra bu thagaladu Mahiroi amana hai masina kunaigi asonba kangluki angang singda mateng oiragani Imphal East Jilagi Kurai Konsam Laikai da leiba Khonlang Thaba University gi nauna hangdokpa Bir Chandra Central Library ngasi haunabi matungina hangdokre matangga chunarba library asida sit chama leiba lairik papam lairik listing manga hena amadi library gi khudong chaba phanghali library adu hangdolodana University asigi Vice Chancellor Professor Joy Kumar Singh hai ngasi hangdoliba library asi University asigi oina achoba khongthang amani library asigi damak maikai kyadagi lairik dan torpa singbo thagatpa phongdolodana Sri Joy Kumar hai University asida lairik paba amasung research tawagi chanabi ama thamnaba honabada library asina chauna mateng oigani Manipur Hill Journalist Uniongi mifam amangarang pangthokre virtual oina pangthokiba mifam aduda hauji pham pairiba mioi singi thabak pubugi matam sahi ama sangtopa amasung union asigi mikhal amadi foundation day thoram raija sigi hauji oiriba ain amasung shanti raksagi pibam yenglaga yekthokpa haina warep lauki Sexual and Reproductive Health haiba hiramda miyambu bahap tanbagi thoramama District Administration Kaksingi miyang makada lamjaw mayai laikai Part 1 Development Association ngasi pangthokre Sankalp ICEW gi makada numitarani sathagadaba akhanaba campaign asi District Hub for Empowerment of Women amasung Integrated Child Development Services Scheme ICDSL Kaksingna One Stop Center amasung Sakti Sthan homgalonina sinbani campaign asi thasgi tarani thoipawa chathagani Haujik sanabagi pau Waikhom Chitradhani dagi बिहार की राजगीर इंटरनेशनल स्टेडियम चथरिबा एशिया कप हॉकी चैंपियनशिप की सुपर 4 स्टेज की मैच अमदा हयेंग भारत का चाइना का सानगनी ngarang sanakiba मैच अमदा भारत न मलेशिया बु पांजल मरी अमदा थोइकिबनी मसिगा लोइनना सुपर 4 ग्रुप ता पॉइंट मरी फंगदुना भारत न ख्वाइदगी मगोक ता लेरी ngarang sanakiba मैच अमदा न चाइना न कोरिया बु पांजल अहुम सिनोदा थोइकी यूके की लिवरपूल चथरिबा वर्ल्ड बॉक्सिंग चैंपियनशिप ता भारत की थोकसोम सनामचा चनु नुपी की किलोग्राम humputra की कांगलुप ता अहान राउंड दा डेनमार्क की दिते थोम्बु पॉइंट मरी अमदा माइथिबा पिदुना अनि सुबर राउंड चंख्रे राजेश Thagachari Chitradhani
अरोइबदा मरोइबा पाव लेबाग असिना ngasi भारत की अहानब उपराष्ट्रपति डॉक्टर सर्वपल्ली राधाकृष्णन की मपोक नुमिपु ओजागी नुमित हाइना पांगथोकनरी राष्ट्रपति ना मणिपुर की कोइजम मसासनादा नेशनल टीचर्स अवार्ड खुसिन नखरे मणिपुर दसु ओजागी नुमित पाक्सना पांगथोकनकी ओजा निपान दा स्टेट अवार्ड अमसुंग कॉलेज निपान दा मणिपुर स्टेट अवार्ड फॉर एजुकेशनल एक्सीलेंस खुसिनकी नोने जिला की चीफ मेडिकल ऑफिसर डॉक्टर अजिन मरिंगमैना हाइरी जिला अस्ता हेपाटाइटिस की केस खुदोंथिनाई फिबम दा हेंगलकली केंद्र सरकार ना चीन कुकी नार्को टेररिस्ट ग्रुप सिंगा सस्पेंशन ऑफ ऑपरेशन की मतम सांगदोखिबबु लुक क्याना यानिंगदब फोंगदोरली अमसुंग जीएसटी की रेट हंथलपकी खोंगथांग असिना मिपुंग खुदिमकी सेल थुंगी पोलुम हंथलगनी हाइरी पाउ लुजरे।